Meelal gi President W.Gojen Manung Matam Chadana Taibangpan Thadokhibada Hericoun Awaba FONGDORAKLI Matam sang lebak miyangi amadi irol iyepu chawkhat hananabagi pandamda chawkhat hanbanai chokthaba dana thogai kaya lobiramba W.Gojen meitei wakhalon manaba apunba wama kangleipaki founder president amadi hauzi Meelal gi president oina thopubiribana masagi anaba amana maram oiraga ngarang Taibangpan Thadokhibada Hericoun thamoi shokna Awaba FONGDORAKLI W.Gojen lamjeningai oiraba Padma Shri Award fangibada natana Manipuri film gi taibangda saknairaba Maraipa punungsijaba thomi oirami ozana hingningai matanda Manipuri irol iyek laining laishungi inat ki chatnabi kayada maring marang laglibasing tawhandanaba lauduna lakiba athobani hingningai matamda tola taraba kanalai jodraba kayabu minungshigi mateng kaya pibirami mahakumba atangba thomi amana Manung Matam Chadana laikidaba haibasi khunai asigi mensinba ngamlaroidaba ahoba amadi soidina laihoragani Laikhidrabagi Thawaina Mapugi Laikolda Ingna Chikna Lairuba Oirisanu Haina Ichno Heritage Council Hericoun Thadokhibada Hericoun Amada FONGDORAKLI